Jennings ising thumjin khibadagi ana layang thabak punglep lepkre Poronpat Police Station DC Office Modern College ayang palilambi ising thumjin kre hairi Ziri lambi the gari chatok sin lepkre leptana nong subuna maram oiduna National Highway 37 Imphal bam lambi paringi mafam kayada landslide thokpadagi gari chatok sin tawba lepkre paramasina miyoibana hingbada nomada sangdraba yatraba sana thangnaba amadi atai polam sing puthok pusin tawba gari sing senba lepkre hairi pawse sina pangmo pawgi matungina de jiri lambi gi mafam kayada landslide thoktuna lambi thingjiliba si lenga ki maikai degi hojik sengdokpagi thabakana chathari adubunga si phawbugi manungda lambi sengdokpa ngambagi oithokpa leitri loinana jiri bamdasu gari kya hojik panduna leiri hairi Ithai beres amadi dolai thabi dam animak matam chana hangdo haudabana khusem ge ichau thokpani haina Bupendra na phongdokre Churachandpur amadi Mizoram phaunaba lambi chingning khaibadagi thingjinkre hairi Garang isau marakta tauthagiba kuki gi mioi adu ngasi sina phangle Lairen kabi mamang lekai dagi takhelamam ibo chauba sahi yangkhai manga kauba nupa ama turelgi Ereida sen thakibadagi thiba khangdana leire haide ising isau marakta MMTA gi volunteer nupi amana pikliba angang amabo ningthijana konbiraga ising isau marakta pothok pirakpagi photo video kya social media da thaganarakre kongba turelgi takhong mapal makha mapada turel kaide isau namyo lising kullom chaitheng phangle yom lising ahunga chahom hompu manga thumjin kre Nong tabagi sangkara hantakrabasu Imphal turel dagi kairaga haijilokpa ising kaya ongba turel da tasinbadagi turel asigi usekon takhok mapa Muslim side ta hayel hangun mapa da Imphal turel kaibadagi mafam kaya ising thumjin kre amaramda isaosina maram oiraga miyoi lising tara mapon ga sani pantara ma thoilom sauna saiteng phangle yum lising ahunga chahum hongphu manga na ama ata thokle Imphal iski oina isau nanglaba singidamak mafam kunthra ma thoidarele kem sing hang tokre haukibak numit Marini asigi manungda sterasigi tongan mafam nipuga tareta landslide thokle Imphal iski hengang wangkhai khurai assembly constituency amasung Senapati district na isau asigi khwaidigi chaitheng phangle nong tabagi chang hantakhibana maram oiraga turel singi imai hantharabasu mafam kayada isau mayok nabadi leptri isau asina Imphal is amasung Imphal West ki mafam kayada sauna ama ata thokle isau na awaba nanglabasing emergency response team amasung local volunteers na sauna mateng pangli haina Water Resource Department ki report amana hairi isauna maram oiraga Imphal East district ki mafam kayada awaba mayoknari basing lekai da leiriba community hall amadi laisang singda changjafam lauri Imphal East district ki manungchana leiba wangkhai kaithel asangbi andro parking ayang pali road amadi ningthem pukri mapal na singba mafam sing ising thumjinduna leiri Wangkhai kaithel asangbi oina ising thumjin khraba yum taragi imung manunggi miyoi sing hauzik sintha kanglop ke community hall da sangjafam loduna leiri wangkhai ningthem pukri mapalgi oina su ising thumjin khraba yum kayagi imunggi miyoi sing Ramji Prabhu mandir da sangjafam loduna leiri district asigi khwaidagi maroiba lambi ama oiriba soibam lekai dagi SDC chatpagi lambi asisu ising thumjin khibadagi gari chatpa yadana leiri Imphal East District Police ki SP ki office complex da ising isauna thumjin khibana mafam aduda khamduna thamkhiba amadi lokthokpa nanghaudaba gari kya ising na thumjin khre hairi nakalamaramda Imphal turel gi longnambal kaiba mafam aduda excavator yamna heavy machinery sizinaduna kairaba jaga adu thengnaba honari ayamba saruk mensilabasu ngasi ayuk phawbuda mapung phana mensinba ngamdri khurai hekru makhungi oina ising sensilakpagi chang khara makai hantarakpa thengnarabasu ising sensilakpadi leptri nambolgi oina Nambol turel gi torban mayada leiba yum kaya ising thumle adubu turel gi imaida phut anironggi mayada hantakhre Jiribam district su isau mayok naba haure district asigi manungsana leiba Kamarga Muslim khulda leiba yum chaniga yangkhai ronggi manungda kunthraga taruk ising na thumjin khre yum mamana jiri turel da taothagre sauna soklaba yum kunthraga taruk adugi miyoi chaniga kunthraga taret hoje Kamranga relief camp ta changjafam loduna leiri amaromda asayuk pung taruk phawbada flood control cell dagi phangba pawgi matungina Imphal turel gi imai asi hojik minu thong mapada high flood level dagi point manga hantakhre adubuli long thong mapada Imphal turel dagi imai asi high flood level gi mathakta seli nambu turel su high flood level gi mayada seli hairi
Arambai Tengolna IDP sing rescue taukhre isauna maram oiraga porompat veterinary campus da angbu relief camp da leba IDP sing holokpu ngamdabadagi Arambai Tengol unit 43 na rescue taukhre rescue operation amada more dagi lanjelaga mafam aduda leba yumnam sangai kauba cancer patient amasu maipak na rescue tauba ngamkhre Arambai Tengol na lawkhiba thodang asigi da relief camp asigi maikai dagi thagatpa phundoraklei Surachandpur Jua Hakre Ngase Anganbada Surachandpur District Richter Scale da magnitude 3.5 Yona Jua Hakre Haina National Center for Seismology report amana hairi report asina makhata na hairi bana Jua Haba dugi depth na lainong na kilometer taruk oike ngasi nongyay matong pung aniga minute yangkhay mga ga second kuntrama pansat pa matamda Jua Haba gi thawdo adu thokibani Jua Haba gi latitude na 24.8 ni aduga longitude na 93.61 ni adubu Jua Hakeba aduda thoidokna ama ata thokpuge pawdi leitri panba yabadi haukiba me konga nipan ge ayuk pung taraga minute kolomdoirom tabada Surachandpur district Richter scale da magnitude 3.9 da Jua Hakeba adugi depth na kilometer 35 oiki adubu thodok adudasu kana amata so open yaukide Indo-Myanmar border fencing khaba leptabagi mayokta Naga district sing the government ga office sing thinjin khrei Indo-Myanmar border faring ge Naga taba area sing the border fencing khaba gi thabak haujik sathari basi leptabagi mayokta pungni funifan ge oina government office sing picketing tawna ba ansamna lawkiba warep ki matungina ngasi Naga sing the taba district sing the laiba government ge office sing thinjin bagi thabak sathakhrei khungjang asigi manung chana Naga students union Chandel gi langjing makhada Chandel gi Naga students body singna district adu da laiba DC office ADO office ADC office amadi State Bank of India Chandel branch ki office thingjin bagi khongjang sathakhrei Naga students union Chandel gi maikai de ki phongdok khimada khongjang asi maroina central government Indo-Myanmar border fencing khabu gi thapak lepna ba amadi free movement regime asi hanagum chana hanba demand kya tawduna laklabasu madu thabak oina onthok tabadagi ansamna pungni phunipan ki oina Naga taba area sing da laiba government ki office sing thingjin ba lawki warep ki matungina ngasi gi khongjang adu jathakibani ansamna government office sing thingjina ba lawkiba warep sing adu UNC tangkul katamnaw saglong amasung Chandel Naga People's Organization yauna tongan ba Naga CSO gyana mapungpha na saugat pasu laikre haidiba directive asigi makhada ngasi asi Naga Students Union Chandel na masigi makhada laiba constituent unit mapan galoina na Chandel district headquarter da laiba government office sing adu thingjin bagi khongjang sanction khibani haidiba government office sing se hayeng lebak panumit ki numidang phawba hangba yaroi Naga gi leireba pari puri gi lamsing single administrative amagi makhada Naga sing united oina leiba haibasi ai khoi gi manglan amasu asani masidagi hena maroiba amata laite central government gi maikai dagi makhada border fencing tawriba si leptraba amadi free movement regime chana handrabadi matam gi oina makhal makha kya gi khongjang singsang singani haiki May Tara Marida Indian Army na Indo-Myanmar border da PKP gi lanmi tara hatkhibduna Myanmar refugees sing India da sensilakpa kinare hairi India amasung Myanmar da military junta gi mathakta lal hauriba national unity government in exile ani gi marakta Myanmar da gi India rom da sensilakpa refugees sing thadana bagi yanaba ama lairabasu haukiba May Tara Marida Indian Army na Tengnopal district gi Indo-Myanmar border da national unity government gi arm wing ama oiriba PKP gi lanmi tara hatkhiba baduna Myanmar refugees sing India lom da changsilakpa kire haina news agency amagi report ta hairi National Unity Government in Exile asi 2021 da Myanmar da military coup chathakhiba dugi mayokta pro democracy leader oiriba Aung San Suu Kyi na lusingba National League for Democracy Party gi legislature sing na sembani Myanmar gi lal hoba tara adu India gi maikai dagi khut thongna bada laikhidabani haina phongdokrabasu National Unity Government gi maikai dagi makhoi sing adu Indian Army na pharaba matung tamthina nairaba matung hatkibani Myanmar da military coup chathakraba matung da Indo-Myanmar border gi kilometer lising amaga chatruk sangba jaga asida Myanmar lalhauba sing asi Indian force ka understanding amagi makhada lairibani adubu May Tara Mari da Indian Army na border da Myanmar gi lalhauba tara hatkiba sina National Unity da sauna ninghanaba ama laire mamangi matam da Myanmar gi rival group sing amasung refugees sing North East India gi state sing da sensindona sangjafam lauramba adu thaudo asina akiba ama phaurakle marak asida New
Delhi Maikaidagi Haukiba Sahi Kiasi Myanmar Galona International Border da Sambal Kabaki Tabak Sataraki Basina Miro Kaya Border Asida Ladiba Ethnic Community Singna Satok Sentorambagi Nungaiba du Pangbre Refugees Singi Maikaidagi Media the Ponto Kibada Me Tara Marigi Todo Aduna Indian Force Ki Maikaidagi Makatana Refugees Singda Adugumba Mihat Mipungi Todok Sing Adu Satarakadra Haibagi Akiba Lay Haukiba Mamangi Sahi Mari Rongi Matamasi de Adugumba Todo Amata Laikide Indian Force na Myanmar Singda Kuthaba si Hanta Kesina Ahan Bane Hairiba Tong Asi Makatana Satarakuyai National Unity Government ki arm wing ama oiriba PKP ki Kedatara Adu Dakmuda Nauna Linkatpa Kem Tatsakibane Adubu Indian Army na Makoibu Parga Hatkibane Hairi Lupa Lising Tara Kusina Kre Haukiba Numet Karanigi Mamangdagi Hauna Ster Asida Leptana Nong Surakpadagi Infal Turel Amasu Edil Turel Gimapam Keada Torban Kaiba Made Ising Pathopadagi Yumkai Kea Amang Ata Tohan Kibada Natana Mioikea Awaba Mayong Naduna Lady Sing Arambai Tenko Gilusing Purel Korongan Bakuman Gilising Makada Etigi Tingbang Loising Namioibagi Punsi Amasung Yum the Yopo Yum Sasing Kanaba Kan Bakong Tang Sing Maruena Zenemski Anaba Kea Busu Sapagada Bumapam Sing the Putong Naba Isingi Isel Marakto Kiba kaya adabu puning thogat poina apun ba sorok khaibam trust na lupa lising tara korongan ba khuman gi yum da chatuna mahaki apokpa khoingam ba khuman da khusina kre hairi ngasi gi tengbang gi khongsat adu da trust ki president tomba sorok khaibam amasung secretary basanta sorok khaibam anina lusing khi khongsat adu da vice president na ba krezer manglem jaw convener ojit sorok khaibam member silen sorok khaibam na chingba kaya su saru yaki hairi